Hello, I giving Baboyna my rakpum. Naham Pomus the Sorgi wapau tana bugida maglak piba and sigida markatagatory. Agi Prathnadi, Nahan attack the wapau and sigima palna, Esor Buhenungshiba, Amasum Mahaki me, Aduga Mahaki singlu Buhenungshiba sin. The Wehana Nahakin from the Nollukpada Badudi, Nahan attack the wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in Makap one pam tokpa Adugi Mahotisilandigan. Adu wapau sigima palna. Nagising lupa nungsiba, nagising luching musing buhin nungsiba, adu quite maruina, Esor matik mangalik the maghingba punsi the chocolate badu, Aki Prathanani. Ibumaki wapau, Taminas. Ayaklunan Efisa pandu ani pada tarama thudagina tarahum pabahamukpi. Ephesians chapter 2 verses 11 through 13. Marmaduna nakhoi ningsingu matam amada nakhoi hakchanggi marida atoppa jatsing oiduna meegi khutna hakchangda semba kakpa kouraba makhoina nakhoibu kaktaba kourami. Matam aduna nakhoi Khrista Yaoramde Miraipak macha oiduna Israel gi leipak Machasing Oiramde nakhoi wasak pagi walep nabasing adudagi mitop Oirammi asa Leiramde amasung taibang pan Esor yauduna Leirammi adubu matam amada lapna Leiramba nakhoibu Khrista gi igi mapana hauzikti Khrista Jesuda nagnahalle Prathana tausi Prabhu Esor Naki wahai asida Eikhoida lakjari. Thawai semba Eikhoida munha tambi. Pero naki wahai asigi mapalna. Pero Eikhoida oiba, Eikhoida Oiramba, Khrista yaudunga Eikhoida Oiramba phibam adu ibungunha Machasing utpi. Aduga haiba punsi aduga hauzik ibungunha ki mapalna oiraba ningthizarba harawgi punsi asiga changdamnaduna. Nollukpada amasung nahakpu thagatjabada Penthok paglalana punsi do hing but ibung ngasi ni mitanaki wahai sinasisnabi. Pa Esor ngasi wahai asini pa nacha Eikhoina oidabadu oihanbi, khangdabadu khanghanbi. Adu nacha pa Khrista wangna thangatbi. Adu Eikhoida khudingmak nemhanbi. The Khrista gi mingini zaribani. Amen. Eikhoina Efisagi lairigasi nairapada makasa thaboina ngasi mafam Efisa pandub ani pada tarama thudagina tara humdo se Eikhoina inaminagani aduga Eikhoina mamangi nomazing maru in mamangi nomazing Eikhoina nainaminaki ba aduga no haiba taragadi thawjana ke uthajigi mapana kanbi ba adugi matang uminaki Eikhoina paptam sung ayal arana sirigi matam aduda Eikhoina Esor gi nungsibadu phangbada matik amada chadringi matam aduda Esor na Eikhoibu kanbire kanagi mapana Khrista gi mapana kari utpiraga Thawjana thajabagi mapalna karidagi nate Eikhoidagi nate Eikhoidagi thokpa kari amathana nate Eikhoigi afaba thabak kari amathana nate aduna Eikhoigi aran khubam asida Eikhoina kanbiba phangbada Eikhoina church amada Christian oina karakpa matamda Christian am oiba matamda Eikhoida chawthoknaba maram kari amata leite ahoina dum chawthokpagi mahuta afaba thabak Eikhoida chawkhat pham thoi maramdi Eikhoida Esorna kanbibagi mapalna ma ke khutpham oihanbi Hai baju kan mamangi nong masing itu yengminakre. Aduga ngasigi mafam asida Eikhoina yengminaba matamda aduga maru oina ngasigi mafam pada taramathoi dagina pada kungan nithoi asi phawbada achoba warol ama haiba oiba taragadi Christ our Peacemaker Eikhoida Engthaba Pinabiba Khrista hai badu Eikhoida yengminaba ye maramdi Eikhoina panduk ani gi pada amadagina tara phawba asidadi Esorga meegi marakta like individualistic yamnoi yam individual oi yam personal oi ba maongda polna deal tawe adubu so Eikhoina mamangda yengkibadu panduk ani gi pada amadagina pada tara phawdu jaga ahum thona khoi yengki Khrista gi mamang oramba punsi Khrista gi mapal oiraba punsi aduga Khrista da leiraba punsi haina
So higher cooking maxing a sea pool na nainaba matamda kanakmanupa nupi pachenba amana oirakpa isorga mahakagi marak lainaba mari tatna krabadu samjinaba amasung adu sangdainaba purakpa adugi matangdani adu ngasigi saruk pandub anigi pada tarama thudagina kunithoi phawba sisu mamangi pada anigi pada ngakgani pandub anigi pada amadagina tara phawga mana manaba matangsing khodum u phangi isam sam hai boiba taragadi pandub anigi pada amadagina ahum phawba siga ngasigi khogi mafam pandub anigi pada tarama thudagina tarani thoi phawba sigi mani. And then verse 4, chapter 2 verse 4 duga chapter 2 gi verse 14 ngakpini 13 siga mani adug higher basum haina tongan moongda karam haina Engthaba Khrista Engthaba oibno karam haina Engthaba purakpano haibad utle adubu pada tarama thoidagina ta kungani thoi phawba sidadi it's not vertical mathaki isorga aigi marakla iba mari adu khaktanate utpase mafam asidadi it's horizontal aiga amsumhana kanbireba mi singai marak man ibungo mahana kanbiba thojagi mapana thajabana aibu kanbire hoi phare adubu aibu kanbiraba se ai khatanate kanbirise ko akhoi amam khatanate kanbirise mi mayam kanbisorna thojalna thajabagi mapalna aduna hairiba adu it's not only about reconciliation between us and God but it's also reconciliation between our brothers and sisters aigi sorgi marga sangdana adugi matangda chapter 2 gi verse 1 dagina 10 phawbasina deal to boy batarisu chapter 11 chapter 2 gi verse 11 dagina 22 phawbasina aiga ai thaja bichil now singa gi marak isorna pubirakpa sangdana biba. So as in Maram organic Christianity we can never privatize Christianity. Christianity as a Christian gi dharma as a koina kaidonung da ai gi sorga lainaraga lore ai gi thamo isorna khangmani ai manung seba mana khangmani aduna lore ai church ka rasu yai ai yum da ai thakwa badum bible ama pazaraga prana tawjaraga dum ya YouTube singdagi sermon sing ta dum ya natte no kar adu ai karam haina haribano verse 11 dagina 22 phaw ai koina mathang isorna ya bi oiba taragadi mathang laklo nongmajing sing nainaba matam dai koi thengnarakani isorna koi sangdana bi base maha ka khaktang nate adubu mi sing gasuni karamba mi sing masana pasu Khrista da kan bi mapu musung prabhu ne thajaraga lakrab mi sing aduna masigi pada tarama thoidagina tarahumdoi phaw ai koina khangmina bi aba achouba hiram ama haiba oiba taragadi one big thing one main thing adudi karino haiba taragadi Nollukpada Khristabu wangna thagalu maramdi labna leiramde Eikhoibu mahakna nagnahale amukana Nollukpada Khristabu wangna thagalu maramdi labna leiramde Eikhoibu mahakna nagnahale. In humility exalt Christ because he has brought us who were once far off near. Amukana in humility exalt Christ because he has brought us, who is that us, who were once far off, now near. Nollukpada, karigitamak Nollukpada ribse ko adu yengminarakani verse 11 amasung 12 maroina. Nollukpada Khristabu wangna thagalu karigitamak no maramdi labna leiramba aikhoi kana isor thajring mang leiramba khogi punsi aikhoi ase mahakna nagnahale kanana Jesu Kristana nagnahale. So that's it. Verse 11, 12, 13. Aduna pada tarama thoida Paul na kri hai maram aduna nakhoi ningsingu. So here's a command. Yathangni. Now Paul gi magi wakhalon aduga mahaki kari hai gani mahaki point of attention se especially Ephesus hariba mafam Ephesus ki mafam aduda leiriba Thajaba singi marakta Jew not a missing the magi hoji focus. So he is focusing his focus to the Jew to the Gentile sing to that. Aduka maramadu nakhoi ningsingu. Karigitamak man hires haibo bataragadi Eikhoina pandub amadagina pandub anigi pada tara phawo yeng matamda pandub amada aikoi thawai ge oiba borsing matang nakhoi yeng minakra Khrista like rabin pum khuding mak sing thawai ge oiba borsing marang kind amata watna loim ibong mahana pinabire aduga haiba bor phangbada matik chari bado karino haibo bataragadi
पाप अमसुंग अयल अरामदा सिरंबा ईश्वरगी असाबो फंगबदा मतिक चारंबा हाइबिंदबगी मचासिंग ओइरंबा आइखोइबु थौजाना थाजबगी मपाना कन्वे माकी खुदफम मोहनबिरे को aduna कराइदा लेरमी यामना नेमबा यामना हंथबा यामना येंगबा यादबा फिबम अदुदगी यामना वांगबा फिबमदा ईश्वरना पुखतपिरे अने हौजी मखोन लेब फिबम अदुना मखोगी हानरेम फिबम अदु येंग ओइबा तारगदी अदुकी मतिक वांगे करिगी मपाना थौजाना थाजबगी मपाना अदुबु पोल हाइबसे केन हाइबा तारगदी nakhoise hausikti ishorgi mangda amat oire thousan nakhoibu kanbire adubu just stop there adu ngahak tang lepkho aduga nakhoina hausik leiriba mafam du leitingai mamangda nakhoigi punsi duna Khrista da laktingai mamangda nakhoigi punsi duna gentile oringi matam adu ishorbu khangdeba mising marak aduda jiuna taba jati oina oringi matam aduda nakhoigi oiramba phibam adu kaukthokun now take time to remember from where you came from. Adune point from sister. Nahak ki haurak phamdo adu hana adu ningsing adu kaugana. I can kang Ephesians hire mafam ase adu kimati ina kun mafam ne adu hithang pham oiba mafam ne adu ga maming ama chatpa mafam ne aduna mafam ase tongan ba Jew Gentile haibadi Jehudi jatsing adu Jehudi na taba jatsing हाइरेसिंग अब महिमसिंग थाग यामना वांगबसिंग मयाम लई अदुग हाइबसिंग अदुग ईश्वरना कनबिरगा सिंगुप्ता पुसिल्लाए अदुना सिंगुप्ता पुसिल्लापा मतमदि इबुंगो मागे सिंगुप्तादि अवांग अनेम ज्यू जेंटाइल खेनाबा करी अमत लैते करी अमत थमदे अरान खुबुंगी माइकेदि यंगपा ओइबा तागदि लोइनमक चमाने अदुबु मियोइबा नंगमसुंग आइसे Eikhoida leiba napal sinamara moiraga aduga eikhoina phathauda eikhoigi napal ge thamoiduna maram oiraga eikhoina hojik leiriba phibam asida adum leiram laba gumna eikhoi wakal he khan matang le aduna maram oiraga nollukpada ishorgi tung inbagi mahuta nollukpada thaja bichil inaw singloine bagi mahuta nollukpada singluki kari hage luchingba singda makhoigi makha pon bagi mahuta adugi ona tenebada hing punse he aduga asina sumaram oraga Eikhoida phanglaba aran khubam Eikhoina phangjaraba thauja aduga thaujagi mapana phangjaraba khudol thajaba adugi mapana oiraba ishorgi macha haibasi karigumba matamdadi yamna laithok lauba matang khoi punse leitaba aduga haibasi Ephesians da leiba thajaba singi marka sule aduna haiba adu sing dudagi Eikhoibu kananabagi damaktan to remember our roots help us to know who we really were. Eikoi haurak pham du khangman maram oraga eikoi si karamba mi no haibasini. Mara eikoi napal di eikoi lekai makta yengbo oiba targa so hana yam Leiramde mi so loina makti nate adu ayamba paisa khara pairam da badagi paikhat lakpa adagi di sanga galem da badagi laikhat lakpa da kai re maswong phangalai collar thekalai aduga mi oina urakte adubu kariguma ta hindi de sumana haiba amakaklai hindi do hairagum se haurak pham khanghan ba haurak pham khanghan ba maram de isil naw sing nangam sungai hojik ishorgi mang de oiriba se asumana koi oiram manate aikhoina phangliba aran khubam aikhoigi natte aduga phangba matik charam bas natte So Paul is the higher why ningsingu it's a very strong word. Paul really meant it when he say it. Tasing naman ningsingu du pam. Kaya naman ningsingu pam. Matam amada nakhoy hakchanggi marida atoppa jatsing oiduna mi khutna hakchangda semba kakpa kouraba makhoina nakhoibu kakpa Oirammi. Aduna ko ni yang minakre ningsingu du bise kare kita maktano makhoina Ephesians da leiba jiuna taba jati sing aduna makhoina Khrista da laktingai mamang da oiramba makhoigi anemba thaki phim adu ningsing hanana bagi damak and then adu kaktang sunatana hau makhoina leiba awang ma thak aduga makhoina leiramba anembagi punsigi thak aduga honor rakpa matamda honor ga adugi matungina makhoigi nawang bagi wakhal adu nemhan na bagi damak aduga karin haiba taragadi amukana makhoina phanglaba maru oina
Jew nataba jati singasina makhoina phanglaba aran khum adugi maramda hena noluknaba aduga hena haraunaba amsung penthoknaba gidamaktani so hamda dikar hai pona matamama na khoi hakchanggi marida atoppa jatsing oiduna jilnaw sing miwebagi puwarida khena ba phuru mayam sagat khole adubu puwari nainaba missing historian singna haibagi matung inadi Jihudi nataba jati anigi marakta leiba khetnaba asimuk chawba khetnaba kari amata leite aduga maru oina Paul Ephesada asigi chithi se iba matamda aduki matik chawba khetnaba aduki matik chawba sambal aduki matik chawba pal ne Jihudi aduga Jihudi nataba anigi marakta leiramase samsam haiba taragadi Jihudi machasing na Jihudi nataba sing se hui amagumna khale adu khaktang sinatana kari hai Jew Machasing na Jew Machana Tabasing da Gentile sing Gentile Kanano Nangamusungai. Ko I call it Gentile, ko Jew Natabanina, Hakchangramda, Jew Natabanina. So Karihai Gentile sing lady say Noroki may eat never. Ishorna Pokan Mane. Aduga Jew sing na su Gentile nupi ba na macha pok matam da angang pok matam da mateng panghande kari da mak tun haiba tarid makone thaje base Gentile na bu angang ama po badi manga kan ba du Esor gi mal ka leba mi henkat le so adugi madik hanthaba phibam da ni yeng base aduga som da su Gentile sing su Jews ni adu man hanthare yeng ha yamna noluga theli moli da leba punsina te mokho ju manga thekat pini yogu makai now both of it ani maksi kari no haiba dar ke Aduki matik achoba khetna balay, aduki matik usina da balay, aduki matik nungsina da balay, aduga anigi marak lay ba khetna base gray line at habadi wari ba lai amanate. Adu mamis hambalay sunate adu mayek yamna seng balay ni Jew amasung Gentile. Adubu hai base kaktanate Ephesians num to lang ba khetna base minaiga mapuga. Nupiga, nupaga, Lariga ibaga, haitabaga, Loxing Laibaga, Loxing Laitaba missinga. Adu hire ba Kuding Maxing Adu the Gidi quietly hena chauba pulse in Oihabagadi, Jew the Oibakambuga, General the Oibakambuga. Carry the Mokan of Hamasdam Yang Minerakani, Carry High Paul and Hamasada. Matamada nakhoi hakchanggi marida atoppa jatsing oiduna. Hi bidi hakchanggi marida di Jew singi mapam da di Esorna kari hai makhoida unka pale circumcision si na maram orakan makhoi di makta di achauba kari hai gani sakhi amani makhoi se Esor gi mi sing hai bagi aikhogi di ipa Abraham le aikhogi di David le aikhogi di Moses le haina pong ba chawba sing aduga Paul na man bracket manung da iba matam da karamaina hai adugi wahai da yengse meegi khutna hakchangda same unkakpa now asigi khena ba se Jew sing hana like from missing makoi sing the unkak pa do Esor makoi da Pinabiba sakhi ne karamba sakhi mo se Esor gi missing have the khangna gi da makta adugi unkak pa aduna makoi aseng ba mak Esor gi mi oirabra haibadi natte maram di hari ba se khoina aribu walam na bagi matam da su lichat lon pandup kuntaruki pada nipu mathoi aduga anisuba wayan lon pandup tara pada taramari ngapigani Deuteronomy chapter 10 verse 16 aniwa adu su yeng matam de kaina haiba targa Esorna Israel maja sing ko base nakhoi thamoi adu unka o adu ngaktani adu ano walan da bala matam da Paul na kari hai Romi pandup ani pada kunpan dagina kunmapan phawbada hakchang the unkak pasing do aseng Israel natte adu thamoi the unkak labasing aseng Israel now mafam masida Paul na deal to ibasi han badadi Gentile ama oiringai da hakchang gi oiba khenaba sing aduni aduna adugi hakchang gi oiba khenaba aduna maram oiraga makhoi gi Leiramde thak anemba thak adu Paul mafam masida utlini not necessarily spiritual real ma pukulakri so spiritual tragedy edu ma verse 12 tagi pukulakri adu verse 11 da ekona khangmina ba ya basi kare no haiba taragadi Gentile sing dadi makhoi se Esor gi mi ni haibagi sakhi masada kari amat leite aduga
adubu Jew sing sidadi Jehudi gi jati dadi makhoi se Esor gi mi ni Eikhoidi Abraham gi dhara ni Eikhoidi Moses lay haibana chingba chauthok pa ya bagi adugu chauthok na bagi makhoi masada symbol amon bone magle aduna maram oraga kadore singlu manungda aidi Israel machane aidi achauba Esor gi oiba mi sing adugi proof tagi tholapani sona Jew sing aduna makhoi hakchanggi oiba sakhi aduda ponga lay adubu asomda Gentile dadi masada Esor gi mi sing ni haib una na bugi da makta kari amata laite adu Esor gi mi sing makhoi nate ari bolem na matam dadi Esor gi mi haina hak matam da maru oina Jew sing khaktani. So again, the pride of being belong to Jew sing makta yawbagi napal the loina maglay. Aduni mafmas da pol hai bas meegi khutna hakchangda semba kakpa kouraba makhoina nakhoibu kakta bhani karame. Hey you uncircumcised ko. Hey kakta basa na harap matam da phajaba wahai nate karem na bagi wahai ne. Adu wahai basi matam du da Leiramde Jew sing na Gentiles ne tobu oiba taragasu. Hai bas ekoi matam da su mo thoi. Aigi pa pastor ne. The Christian family the pogle. Aigi pari puri di pastor gi pari puri ne. Aigi imadi yamna pai. Prathana yamna kale imadi. Aigi apa thabak mayam to. Aigi karino hai targadi Bible gase mayam pai. So haiba mapan thangi oiba mapangi thangba asigi koyomda toba dharma gi thabak sing asida Christian family dagi poglakpani pastor amagi machani ministry tauriba mi amani missionary oiba mi amani id theological degree adugle id adugi theological college gi tamakpani id lyric adug yamna pai aduga taibang pan bagi matangda aduga Bible gi matangda ai khangdaba kari ama laitna asigumba khuding mak sing se apba matang sing yaw oiba ta so Hairiba aduda napal tauraga hairiba aduda chauthoga hairiba aduda pongthoga ai Esor gi mini ai Christian ai gi ipa Christian orabani ai su Christian obam toy ai Christian gi inung manung gi labani ai Christian obam toy aduna ai Christian ne. Now asigi pongbas na maram oraga singlup ki manungda ngarang na kitang thajarak pa nakhoi angang your baby in Christ nangi wai ne kadawi ta du Sing. I got a Jew singi makogi napal do umatam da seen Jew gi missing natte ku adu kudomi tenjing ai matam da nangam sing ai gi punjidani yings. Oiramde na Christian imungni polokpa Oiramde na ipa pastor Oiramde na missionary Oiramde na thawol tawi Oiramde na chai manga tana Christian oiraba adubu ichil now sing mapan thangi oiba koyom adu de yenga napal tobu oiba tagadi housing phawba nahak mapung phawba thajaba am oidri aduga ahoina dum adugi punsi adugi napal adugi chauthokpa adum hingba mi nahak oiba tagadi maybe you are not a Christian na thajaba am oiram de busi aduna hai basi dekhoni yenga I punsi chang yings, I punsi wakal tos. Aduga, Judina tabajat, Harak Pataga, the Nangamusum, Aine. Asine could give him. Karigum Eikhoida, Karihagani, Israel the poem behind a hierarchy, Asigi Matam, Efisagi Matamasida, could poem behind a colossi, we will know it. I could ask one Makoigi, Anima the lay, Alunakari, Hakchang Romda, Yanapamatam the Su, Eikhoida Ase, Yama name it. Go. Jew singi marakta su makhoida kai han hekta sarga changani sarga pakana te makhoida kai haiduna su kaino haiba targadi makhoi se hekta Esor chandbirni adu kari ama tha leite adu obi tardi wakal khalaging aduni mafmas da pol na Gentile oikra mi ekhoida khanganing libas masada kakpui sakhi leiraba aduga rich tradition haibadi Moses Abraham Jacob Isaac Khudimak sing makhoi gi haina leiraba mi sing aduda phawba Khrista yaudaba matamda Esor gi punsidagi lam leiba matamda Esor gi haibin daba machasing amasung asaw gi phu oiba taragadi Gentile khoidi we don't have anything
aduna nga amasung ai punsi ni Khrista yaudring na aikhoi gi punsi aikhoi gi phiun Oiramde ai pasapa ina khunbi imunung de lakpa charambe ai tolo mayam wangambe ai status quo khuding mak singadu kari amatna te pon haise oining boy oiba targus just consider your condition first nangaron me phium adu wakhal to adu haiba phium ase Jew amaga Gentile amaga haiba Jehudi na tab amaga yang matam de mioi bagi oiba londa hak oiba targedi Gentile Jew na tab singse adu gi matik nungsi dingai ni Maram di Eikhoida asile hai na hai be utpe sakhi kari amata laite ai Christian imung ni polopone adu ai Christian orni hai na hai ba kangu samayam lai aduga Christian imung ni convert nataba adubu Christian imung nataba de convert rok pamayam lai now chama na Christian imung dagi di ai di Christian imung ni popone ai Christian hai na khan makoi batch utpe yana ba kharli atoppa laite ba oiba tar gisu that's it no matter who we are, no matter what kind of status we hold to, it's who we were. Aduna, Jew sing not tre, Esor give me sing aduna tre, aduna kadavra. Now, hakchanggi oiba, kari haigani, miserable state. Yamna nungsininga adu kudong tininga or abadu man verse 11. Padatrama to issue adu padatarani to. I want to spend more time with this here. Asida ai hak adum mayam gulan matam khar sang lemni kare haimani han matam amada nakhoi Khrista Yaoramde. Here comes the spiritual miserable, the miserable of spiritual state. Ai thawai gi yamna khudong thiningai amasung pakhatningai oiba phium adu sing ihan han badadi Gentile sing se Jew sing oida Maram. Eikhoi Khrista Yaoramde, who were without Christ. Kanam hum asida Khrista yaudaba asina Paul na kanganang libase. Now, Jew sing dadi ari wala na bagi matamda makhoida karilay Messiah. They are waiting for Messiah. Esor na thawng biba Esor na khandok biba amadu ngai ba missing adu ga ba Messiah adu karam haine lakani adu mahang lakan de kari togani ma karam film ogani khuding mak sing adu Jew sing adu na dikhange adu makhoina Jesus Christ lakpa matamda kari haigani makhoi gi wakhal adu taibang pan barom da yana napsan khiba maram na Esor gi oiba pot adu makhoi wakhal thamdaba maram na Jesus Christ makhoi gi Messiah adu lakpa matam makhoi kari ma da khangkhide Makoi haju the Messiah ngari Judaism da leba missing khan Messiah lakani haina so adugi knowledge makoi le Messiah gi knowledge kan bi gadoba handok pi gadoba mi ama Esor na thabi rakani Esor na khandok pi khraba amale mahang chedna thabi rakani adugi wakal the Jews ni le adu Gentiles sing that we were without Christ Khrista yaudi asigi arthi kaino haiba dagde aikhoi gi damak ta kan bi gidu je kanano aikhoi gi damak ta kan bi lakadu je kanano aikhoi gi damak ta khandok pi mi do kanano khangde khoi we were without the knowledge of that Messiah. Isora khandok pireba mi adugi matang the machet kari amata khangde. So adu oiba taragadi somehow Israel Machasing aduna makhoina asengba Messiah du the thaze deba oiba taragasu Messiah du makhogi the market tawbige do makhoibu kanbige do ba makhoibu handok pige do ba makhogi awaba dagi lanthok pige do khudimus makhoi khang adu Gentile Jew da makhoi dedi adu gi wasak pige do aikhoi da wasak panate Jew sing the ne Gentile sing the nate adu akhoi karima da khangde adu aikhoi punsi se Khrista gi matang da amasung mahaki mahakna oi gadoriba amasung oiriba amasung mana to bigedaba thaba khudimak sing do khangda maramna Gentile amagi punsi aikhoi gi punsi ase aduki matik nungsiningai ne maramdi aikhoi na pap kaya marum tobo oiba targis aikhoi pap kanana kandini aikhoi khangde aikhoi bu kanana handok pigini khangde aikhoi da asa lete aduga hai basi pol makhana mexing harakani Maramdi Khrista adugi matang da kariyama ta khangdrabanina pap amasung ayo aran le Khrista gi punsi adu aikhoi de yaude Khrista glona koi hingmina de aduna kadoi aikhoi aningba apamba aikhoi lichet aikhoi sajat
Jews in the Messiah lakani ko haina makoi awaba sing makoi minai thang na kisu yeng na bagi tendam amale adibu Gentile nang amasung aidi ibungo mangon lakni mamang adugi yeng na ba tendam ama phawle te khoi mafamda so koi kari no khoi do no yaw do hi amagumne ising na humbo humanung sino humbo humba mai ke adum pur ga chap asam te yaw that is who we are. Aduna Khrista yaudaba aduga Khrista gi matang na khangdaba se kari no haibo ibutagade mahaki kanbi haiba mahaki thausal haiba mahaki nungsi haiba amasung mahaki kokpi haiba khuding maksing adu Gentile oikraba Eikhoida de Eikhoida Khrista lakni mamangda adu Eikhoida kari amate yaud. That is who we were. That is who we were. Aduna Khrista yauba oiba taragadi chil now sing. Aduga Khrista yauna hingba punsi oiba taragadi. Ako ibungo mangonda akoy asado agini maaki kanbibugi thabago akoy khorang jagani aduga mahak te akoy ning jagani adugi onan tena bangaktani adugi onan tena bada ngaktani akoy hinglamba punsi adu akoy hakchanggi apamba mitki apamba papki minai nai thangda taibang pa saitan amasung hakchanggi aningba apamba du akoy chatun Leiramde koi pupu duna aduga haiba duna koi pupu dun chatpa oiba targis adu ningai daba kari amata Leiramde marande matamadu akoy hinglamba punsi du aigi punsi aigi aningba apamba my life my rule aduga kari kana gumba karandi aigi punsi di aina semjagadabane I am the author of my life. Hairiba asigumba ibungo mahaki Khrista gi loksing adu yaundrabanina Khrista gi loksing nattaba taibang pan badagi tholakpa minam ba taibang pan badagi tholakpa pap ki orba loksing khuding moksing adu ching duna akhoi chatlamba missing ne. To be with Christ is to know Christ. Ibungo mahak yauba asi ibung mahak yaun hingma punsi haiba se Khrista Jesu mahak pu khanglag hingma punsi adune mahak kanano mahak na kari tobikre mahak na kari piba ngambage mahak na piba ngam aran khubam adu khotna tan mahak ki wahai adu pazaraga mahak ki wahai adu khangjaraga mahak ki wahai adu injaraga adune chil now sing ha ki wang di mafam mas ibungo mahak pu khumna bagi damakta ngasi gi numita nakraban ha nahak ki punsi adu Khrista yauba I the Christian imong na pokle haina ano adugi wakal ngahak tang lam thamdi ai gi wahang di nahak Khrista yauba Christian imong na poklak boiba tar gi su Khrista yaudani hingba punsi oithoke. It is possible to be without Christ even if you are born and brought up from the Christian family. Nag pastor amagi imung di lapo oiba tar pastor amagi yamna nungsiba yamna haibin ba macha mo oiba tar su nahak haujik su Khrista yaudani hingba punsi aduda hingba oithoe. So you know what I'm saying? Hi basi yamna tayang na lobi gonna please examine. Marandi ibungo mahag yaud boy batagadi without Christ there is no life. Outside of Christ there is no life. Khrista yaudana asa kari amatulate. Khrista yaudana punsi kari amatulate. Adu is inausing wahang hangdi naki mapal thangi oiba thabak haibadi dharma gi oiba thabak khuding maksing adugi mapal na Khrista gi punsi hingle haina samam na biganu. Please don't mistake life with Christ with religiosity with life of religiosity. Dharma gi oiba punsi ad mahing aduga Khrista bukhang baglona na Khrista glona hingma punsi ani adugi marga chamam nabi ganu Dharma gi apa bathabak sing adudi mayam tobe ko church kaba tai tiba bible paba prathana toba chang nai na chatpa khuding mak sing ise china sung adu phatti hai banate adu phai adu bhai ba khuding mak tauna Khrista yaudaba mahing de hingba oithoi Nagi tamo the Christian ning believer. Nagi tamo the magi high being believer. Nagi tamo the quite luba amasung quite mamayam the Christian. Man naki the monk to be aran kung tabak to hak tazaver.
adugi thazab adugi mapalna mahak punung sibada mahaki haiba inbada aduga mahaki aningmagi matungni hingba punsi aduda nahak chatlibra. That is life with Christ. Adu Khrista glona hingba punsi aduni. Aduga haiba punsi ase mapan thangi iba koyom aduna utna na bhona boiba taragas manunda karim te yawda adu mapan thangi iba utna bhona boiba taragas aina pijaba pandam adugumna mayam haino phajana panai ne ai haino pande aduna haino phajabaje mayam hek u hanbada pathan ge na dukan gi haino phajaba atang mayam le kan haino pambe napsan boiba taragidi ahan numit ani sub numit yamna phajaramani ani ahum sub numit hapta amag sujalakpa hapta ani sujalakpa degi haino khuding maksina loina patharakani pumtharakani khujalakani. You cannot fake your Christianity. You cannot fake your life with Christ. The Khrista hingna ba punsi aduga nagi Christianity edo nakli oihanbe yaro. There is no duplicate Christianity. Xerox tawrakanda color Xerox tawrakanda khenaba karimta leitaba aranba note mayam lei ko khon khangba ngamdaba adu Christianity that adumana oisna yaro. Maram the Khrista gi waina kare hai you will know them by their fruit. Makhoi gi mahina nakhoina makhoibu khangani. Adu Muhammad haribas Eikhoida mon latri mamang the Gentile ko binanga masungai Khrista yawdang hinglame. Khrista yawdabo oiba targadi kaina we were nothing and we cannot do nothing. Eikoi karisu nate karisu oidi aduga karisu to ngam. How can I say it? John 15 Jesus Christ na kare hai ai yawdana nakhoina karisu tauba ngamde. Adun sing na eikoi punsi Khrista yawdang ngamde. It is who we are. We were. Eikoi Oirammi dosi. Ani su karino without any citizenship. Miri bak machang oiduna ai galona name you verse 12. Miri bak machang oiduna Israel gi leibak Machasing Oiramde. Now Paul Muhammad Israel gi madangda wahai mathang adum harakani so aikoi gi marta wang hang. So what is so special about Israel? Israel gi hairiba Israel gi ningthijaba Israel gi phajab Israel ama oibe kana basi kaina wang hangning be adu ngasai degi hang su haje khrabagumna makoi se Esor na khandok piraba mi sing taibang pan basi aduga makoi gi mafamda un ka kolei maram aikoi di Esor gi mi ni makoi Abraham le Isaac le aduga chil inausing Israel gi mi sing da sumana aikoi gi ningthau du Esor ni haina haibe because Lord Jehovah was their king. Esor na Israel Machasing bu Egypt tagi ko throk matam na kari hai Israel aigi ahan mapok picha. Israel my firstborn. So aduna hai se kari no hai bataragadi Gentile sing ase Esor gi oiba imung aduda Esor gi oiba Israel gi kari hai gani nagrik amamam Oiramde. Adu hai basi ningthi jabe kan hai batagadi Israel sing mafamda makhoi gi mafamda makhoina enjoy to biya ba makhoina nungai thok biya ba makhoina phang kana ba mayam le Esor gi wasak bi basi aduga wale pagi wasak pasi makata na mak hai badu adum lakani samjin rakanda aduga kari hai gani makhoi da phangdab kari amata leite Esor gi nungsiba Esor gi thau Esor masamak na masabu phongdok pi bedu makhoi dani Sinai sing da wangang bi ke bedu Esor na Israel gi mi sing infam dani Gentile kanam na nate. So achauba kari hai gani yamna ningthi je privilege yamna wang privilege amale Israel masasing da makta adu Gentile jiuna tabasing jiudina tabajati ekhoi da mak adu machet amata leite. We don't have anything. Hindi dadi kangali karim te yawda khot phambuk amate yawda. We didn't have any privilege. Esor gi oiba kari hai gani nagrik Esor gi oiba mafam asada yawriba akoi do kaino mirei bak macha oiduna. We were foreigners, aliens. English adi we were aliens. Ko Esor gi imung da akoi kari hai gani aliens ing Oirammi akoi aduga saru kari amata phangde saru kari amate yawde
aduna Ephesians matam asida su Leiramde ba Gentile khudimok sing se asini Paul khangani se hey nakhoi hoji Christian oire phare adu nakhoi na Christian oring mamangi punsi do asini nakhoi Esor gi mi sing phabo tonna tinaraga lebigi aduga nakhoi na sana na sa se Esor gi mi sing ne haina haibi abigi hak machet ama phawbo leite. So Israel ani bola na bagi matam Israel was the church of God. Esor gi singlum ne Esor gi oiba mi ne Esor gi oiba phurup ne isam haib oiba targadi Jehudi na taba jati khuding mak sing ase ari walep na badlai ba Esor gi singlup oiraba Israel singi saruk phangdaba duga phangba ngamdaba duga phangba yadaba mi sing ne. The Gentiles were not a partaker of the church of God in the Old Testament. Aduna kadore Esor na mahaki loina biba mahaki nungsiba mahaki orba khudimok sing mahaki singlup te udle Israel jate khudimok te udle ang pathabak sing udle aduga hai ang pathabak sing khudimak ki kanaba sing adu Jew haktana phangmane Gentile kanam thana phangde. So adu de karino haujiki matam masidasu Jesus Christ bukan bima pu musung Prabhu na thajadriba khudimak ibungo mahaki imung oiraba mahaki singlup asigi nagrik nate magi singlup ki nagrik oida oiba targadi sarga gi nagrik nate ibung maki imung manungi nagrik nate aduna chil announcing asini aikhoi gi punsi nang amasung ai punsi adu hojik matam se Jesus Christ bu kan bima pu musung Prabhu na thajaba mi pum khudima ki phibam adu asini miri pak macha sing Esor gi mi orba Israel sing makhoi khuding mak sing adugi Machasing nate. They are not the citizen of the true Israel of God, the church. Eikhoida nungsiba ichasing oigera, Eikhoida nungsiba igi nupi oibe nupa oibe, imung manung oibe, marimata oibe, makhoi Khrista yaodrabadi, makhoi Esor yaodrabadi, makhoi na Jesus bukan bibi mapu amusung Prabhu oina thajadrabadi, makhoi miripak machasing ni. Adugi chil nasing asina nang amusung aibus ningsing hanse, Eikhoida Khrista lakmi mamangda, Eikhoida miripak machasing ni. Miripak machasing orabani Eikhoida kadore. Number 3. Nakhoi wasakpagi walip nabasing adudagi mitop Oirammi. We were people who were without the covenant of promises. Aduki matik nungsininga oiba aduki matik thak nemba punsini silausing Eikhoida hinglambada. Awang banate. Mahamsida Paul hire basi karino wasakpagi walip naba adudagi mitop Oirammi. We were strangers. Aduna si gyan tana na bigidam kida ekoi Bible gi wari ase gyan ta badar darkar le Bible gi wari ase the history of redemption Esor na maki obising kanbi bagi puwari ko history of redemption higher basida Genesis to Revelation adugo for that matter mi bagi oiba puwari asang ba timeline ase ani khak thokna khaidok pe amana ariba matam aduga anoba matam haibadi old covenant aduga new covenant. Aduga hairiba matam ani asida Esorna mahaki mising adubu God in these both covenants God deals with his people through covenants. Hairiba ariba amusung anoba walip naba hairiba walip naba ani asigi matam asida Esorna mahaki mising loina basi mahaki walip piba adugi mapana khaktane. He deals with his people only through the covenants. Aduga hairiba walepa sing adu karamaina pangthopano haina haiba oiba tagdi wasak kalana asi Eikhoina my horon panu tara te yengba hobo oiba tagdi Esorna Abraham da wasae ko walepe karamana walep padu semi wasak bagi mapana aduna haiba covenant haiba walep na ba haiba se party ani gi marakta purakpa yanaba kano amane promises makhalamane adu hairiba asida amana awang ba amana anemba ko amana pangan ba amana pangal khara son ba so between God and man aduna hairiba khudimok sing asida ni Paul na hairiba se
Ariba wala na matam khudimok sing asti yang pa matam da maru ariba wala na in all covenant ko my horon da gina malaki phaw yang lak pa matam da same ni ba walem na ba khudimak adu isora people wasak pa khudimak adu ga walem na ba adu hype 11 na bor marang kai ba hype indaga na sira adu ga walep pa du na maram orakan da walep pa du gi kana ba sing thaujal sing chanbi ba sing bor khudimak sing adu Israel jati khudimak sing adu di adu gi kana ba khudimak makhoi loine mak phange. They were the partakers of the covenant of promise. Adubu Gentiles sing Jews sing adudi adugi nungai ba kari amata phangde adugi kana ba machet amata phangde maram di har walepa sing adu kari amata yaude makhoi gi matang aduga aduna ko ariba walep na bagi matam da of course isorna ma ki oikraba mi sing adu ariba matam dagi hauran da taibang pang leba phaw da loina ma khangbi khre loina ma khanok pikre adu har ba khuding mak sing adu prithvi go universal church ma sinu adu loina ma yaure adu oiba tar ga so ariba matam da khona yang matam ariba walep na bagi matam da khona yang la pa matam da har ba khuding mak sing gentile amata da ga isorna ma ki walep na bagi thabak to ba khoi ude da Jews sing aduna kadore mafam da Paul haribase nakhoi wasik pagi walep na basing adu da mitop orame walep na badu gi bor khuding mak sing adu Eikhoida phangba da matik chab amata nate Jew na tamam adu kana phangna sing bi have oiba tar gadi Jew sing kapta adu ga hariba khuding mak sing ase karino haiba tar gadi Hariba walep pa khuding mak sing ase Jew sing gina makte asagi haurak phamni maram di makhoi phanayam wa boy batargasu makhoi minai nei thangna lei boy batargasu makhoi gi mapa amasung mapu sing de isorna walep bu ubatar o isorna aikhoi gi ipa Abraham da o isorna khoi gi ipa Isaac ta mangna walep ki bu soidin nong natraga nong de thungan bi adu gi thazbul na malai so they have hope through this covenant of promises Wale pagi wasak pa sing aduna Jew sing adu di asapi makhoi gi awama ta matam dasu makhoi gi kari hagani khudong cha da matam khudimok sing dasu isam sam nai boy obada Abraham ki punse te yeng se isor na mangon da wale pe na ki maram na jati khudimak bor phangani adu na ki dhara sing du thawan michak kum masing yam gani adu ga samudra gi lengoi kum masing yam gani isor na mangon da Isaac pire Isaac piro matung da isorna kare ma pu changin nang na chanu pa nang amma khatang ai ban ha nungsiba na chanu pa do ai gi mafam da karlo Abraham ka de Abraham na ma chanu pa do kathok na bugi da ma ready kari gi da because he believed in the promises of God man na isor gi wale pa gi wasak pa do da thaje aduga mangon asa le maram di isorna ai yese bor ohen bigani ai gi na ja khudimak bor phangan bigani aduga ai gi dhara santan adu Thwan micha atia leba thwan michak sing aduga samudra leba language sing yaman bigini habase mahang engon da wasak pikhrabane aduna aina Isaac se Isaac se kathok hibo eba targis isor di wasak kai de isor maramna isor di maki wale padu thungan bi isor eba maramna Isaac natrabasu amma natraga amma so egi da pina bigini so Abraham na magi masano pa Isaac adu kathok pagi pangal mongon because he has hope Lu hariba Eikhoida late Gentile Eikhoida du late Sina wakal khala yimyu nang amasung aina Jesus Khrista thazadaba matam adu da Oirammi Eikhoigi nungsininga oiba phiba madu Eikhoida isorna wasak piba kari amat leite Eikhoid Khrista yaude aduga Eikhoid adu isor ga iba mi singi purub adu gi tongala ba mi ngaktene Eikhoid papta ayo arna sidun leira ba mi ngaktene Eikhoid aning ba pam ba loina mak chat la ba ngaktene adu ni sil inausing hai ba khuding mak sing si wakan kan ba matam da Eikhoid gi phim aduga pol hai ba se efisada leiba Gentile oikraba Jew na ta ba jati khuding mak asi khangani asina khoi aseng mo Oirammi phim madu aduna khoi ningsingu nangam song ang ju pona pam se adune hauji Christian or Esor bu thage che hauji khoi Jesus Christ bu thajabagi mapal na nungai ba masung aphab ma gi wasa kuding masung Eikhoid gi ore Christ Eikhoid gi loina laiminare Eikhoid Esor gi missing ore adu gi bor kuding mak sing du Eikhoid da phange praise the Lord adu kuding mak sing adu gi ningthi jaba haibidi sanai gru ba tampha thinana ba gi da mak di Eikhoid na oiramba nungsiningai oirba hoi phibam adu ningsing ba tangai pha adu ga haiba je Eikhoid
nungti nimit khuyma gi tawba khu gi thawne maramdi asi ya thang ase matam khuding mak ta duga suron khuding mak ta chatpa aduga yengse khoi Khrista Yaoramde mere ba Machasing khoi Oirammi aduga wasapi walam na adu mitop Oirammi aduga mari subada without hope asama ti adu mising khoi Oirammi kari no sigi asa asigi asa se kari natabno hana khoi yengs asigi asa se kari natabno haiba taragadi paisa pai gani ina khungani thabak loina ma phangani nungai bagi nungai ba ngakta apen bagi pusdo ngak adu nate hakchanggi oiba taibang pan bagi oiba ngaiha ki oiba pot ngaiha ki oiba izat ngaiha ki oiba ikai khunaba ngaiha ki oiba hiram khulimak singdu nate adu oiba dai asigi asa se karino. This is a hope of salvation. Aran khubamgi kandi bagi pap kopi bagi aduga sargagi nagrik amo oibagi asa. Heavenly hope. Sargagi asa. Tawagi oiba asa. Engthaba asa. Adugumba asane. Sina sum mafam masida Paul na matamadu da Leiramde Jew sing nataba Gentile sing adu Ephesians leiba Gentile sing adu haiba matam de hey nakhoi asa yaram de hain haiba sida makhoi se asa karim de yaudam de no everybody taibang panse lekra mi loinamak asa loinamak le asa leitaba kanam le karamba asa le khoi asa mayam le taibang pan me Mama pa oikhra sing sukar icha heng charakanda thabak chauna toraga mama pa oikhra khib seba to birakani sara sing sukar khale aina chaliba coaching sina maram morga ai is power ga si tawgani ai thabak tawgani ai paisa pai gani ai business ki aphau businessman ama oigani ai tawba thabak ki messing profit loina phangan so asigi maike we are hopeful loinamak asa le loinamak asa chawe loinamak asa da kari agani manga loinamak ngale adu mafam masda pona haiba asa se it has to do with eternity lomba nai da ba gal mari le na asa ne mafam masda pona na khoi asa yaram de haina habse taibang pan be makhoi ge business sing da du matam du leramba kari agani Gentile sing adu makhoi gi low sing tanabada adu dagi de makhoi karbar sing tawba matamda aduda makhoi asa laite haina haibnate they don't have the hope of salvation kopi bagi kanbi bagi aran khubam gi aduga isorga lemina bagi isorga naksin na bagi papte kanbi ba phang bagi aduga isorgi chanbi bagi asa aduna mafam asida haibase aduna ngasai han mamang so haji kraba dugumna haib asa se krai la it's all come from promises of God haib asa se isorgi wasap khuding mak sing de la pane aduga ekona sing mina kraba dugna adugi wasap be sing do kanada le Jew sing de Gentile sing late so we are hopeless without hope aduna maru oiba asa do Eikhoida late paisa pai bi ai thabak mayam to be aduna chil inausing haiba sing ngasi rumite ninasang ngasi gi makhada phamliba nangonda amasung aingon asi wangs ha haningi nahak ki asa do karino nahak asa leibra aduga nahak ki asa do krai gi lakpuge aduga haiba nangon leiba nahak ki asa adu soidina phanglagani soidina pai hana khangba asa nangon leiba da Naki asa adu sargagi oibra natrakna taibang pan bagi oibra Naki asa adu isorgi oibra natragana hakchanggi oibra Sing now sing hakchanggi oiba asa taibang pan bagi oiba asa oiba taragadi mang banai loi banai lengoi mathakta saba yum ga chap managani adu lengoi mathakta saba yum adudi nungsit aduna lakpa matamda pungtu tu gani taibang pan bagi awaba anaba khudima sing lakpa matamda chang yeng basing lakpa matamda athem basing lakpa matamda itu gani asiga asa se matam amada aingona leiramde ai thajab imung manungda poglai ai apathabak mayam tore ministry ai mayam tore track mayam yen tore adubu ai asa adu
Isordagi nate adu aigi Leirambe asa adu aina toriba thogol aina toriba afaba thabak aina toriba pratna aina pariba Bible aina sanoi evangelism khudmo sing aduna karigum aina phattaba thabak torok matamda adu aina afaba thabak sing toba ngamaktaba matamda aigi asa adu yamna ni Maramdi asa adu aingondagi horoi nangondagi horoi miyoiba kana amatadagi horoi miyoibadagi horakpa miyoibagi pangaldagi horakpa taibang pandagi thoglakpa taibang pan miyoiba asa khudimak taibang panda loinamak mangani adu karigumba isordagi horakpa isordagi oiba Khristagi mapalna oiba asa adu khaktang lomba naitana leigani adugi asa dana phamasada haidbase khwaidagi maru oiba asa Engthaba piba ngamba asa Sirabasu sargada chakani haibagi asa karamba asa Ukraine da housing missionary amasung pastor oiraga aduga believer sing oiraga punsi thawai tharabasu mayamgi seba tawu matamda apwa paus no botam ai punsi sikhiba oiba taragasu it's better adugumba pangal piriba asa adugumba asa aduna ai wangde asigumba asa nangonda leibra Christian na chahi mayam le oiba tarasu adugumba asa nangon leibra chil now sing aduna asigi asagi mamangda atai asa khudima thunamba ngaktane mangba naiba ngaktane mamal kari amate yawde sil now saying do you have this hope asigi asa nangona leib aina pamba thabak phangda oiba targasu tolop chama thabak phangda oiba targasu aina pamba nupi phangdrabasu aina pamba nupa phangdrabasu ai luhongba phangdrabasu aina toiba thabak sing asida loss mayam chatlabasu aduga ibungo ma ki mingidamak himatan mayam aibu karen nabirabasu kathai nabirabasu mayam aibu inthok labasu asigi asa asimedi aina paisire ai Khristagi oire Khristag leimine kini sarga ai gine ai adugi nagrini adugumba asa adu leirabadi chil now sing ibungo ma adugi damakte Eikhoida mafamse hingadoris asi Eikhoigi Oiramde adu Khristagi mapal Eikhoibu Oirambe haimasi verse 13 hena makes adu Eikhoibu yangminase isornya bibu oiba taradi verse 13 Eikhoina siyangminagani aduga nattaba oiba taradi mathangi olakpanu majing Eikoi haiba siyangminagani manga subda kare without God in the world. Kung ano ayos taibang panda Esor yaudana Leiramde. Asidagi hena nungsiningay, asidagi hena thamoy soningay, asidagi hena pikamna ningay oiba punsi machet amata leite. Now, matamdu Leiramde efisagi thajaba singdu makhoida Esor leitabra no, makhoi Esor pai gele. Makhoi laimuti pai gele makhoi damakta. Makhoi says why say Greek why atheo I why aduni English why atheist. Ko aduna Eikhoina hojiki matamda khangi be atheist Esor leba thajaba missing adu arthanate. Asi arthase kan haiba targadi. Makhoi lai muti mayam la poiba targasu makhoi Esor han mayam Artemis lei tongan tongan lai mayam lei khudingmak sing lei poiba targasu Ephesadu da leiba Jew na tabat jati khudingmak sing aduna leiba Esor khudingmak sing adu lai muti ngakane aseng Esor kana amathanate meaning they don't have the knowledge of the true God. Makhoi damakta aseng be Esor leite makhoi Esor do aseng mate makhoi Esor do khutna sabane makhoi Esor do u na sabane makhoi Esor do nung na sabane makhoi Esor do miyoi be khutna sabang aktane aseng be Esor nate aseng be Esor miyoi be na sagado nate adu mahana miyoi sabibene. That's true God adu aseng be Esor ne aduna they are without God in the world taibang pan ba asida makhoi Esor yaude karmai makhoi Esor yaude aseng be Esor do khangdabanina aseng be Esor do aseng be Esor gi matang makhoi khurumdabana aseng be Esor do khurumdabana aseng be Esor gi haibe indabana aseng be Esor do gi manak leitabana makhoi gi damak achau achau ba lai muti singi achau ba temple sing leibo ba targasu makhoi gi yum da lai muti mayam semaga sarga khillaga laga thambo ba targasu still they are without God. Esor yaude. Esor yaude. Harus nangam so aigi punsi. Aduga haibase kun taibang pan apum bas upo phange. Taibang pan bas line haiba mayam le Esor ne haiba mayam le chil now sing. The God of Christianity is the only true God and others are all false God.
Taibang pan riba isor na hai kraba khudimak loinamak aranba oidaba aduga kanadaba isor ngakne Bible gi isor Christianity gi isor asikaktang achumba asengba isor ni maha kaktamak amma kaktang aiba ahingba achumba isor ni atay khudimak aranba ngakne huranba ngakne. Now, what a strong statement, right? Howji ko hingliba taibang pal duga howji ai ko hingliba Christianity asi power claim tawba kiba matam ni masana masaba Christian hai na kaujaba missing and masana masaba wapao sandok pune hai na haijaba missing they afraid ki Christianity is also katang asing bisor na hai matam. And then Christianity is the only true religion and every religions are false religion. Christianity katang achumba asengba amma kaktang aiba dharma ne aduga dharma khudingmak aranba ngaktane maramdi Christianity khaktana isor da pubangame Christianity khaktana aran kubam pibangame adubu atay dharma singadi dharma singasina isor su pibangamde aran kubam su pibangamde aran bangaktane. Till now sing nangamasungay marona gospel community gi thajar bisil now sing asi haiba matam da ikai diginu asi haiba matam da akiba karisu lebiginu asi haiba matam da kari haigani mayam aise mit yamna khuba aduga mit yamna khuba onogi adugi akiba lei bigano leibo iba targade mayam na hainaba adu kiba budi Jesus Christ gi warning do na kibna bhai kari hai Jesus Christ na mati pa tara pa kuntraum do ai bu missing mamang na yarbadi ai nei ipa gi mamang su yagane ai bu missing mamang na yadaba iba targade ai na su ipa gi mamang da amasung sarga du singi mamang da yaro. Who has strong authority? Kanana hen matik tole tebang pan me go missing sira and dragon Khrista Christian have over target. Yes, we claim Christianity is the only true religion. I couldn't have aseng mama Christianity khatamak achumba dharma ni aduga Christianity ki isor asi khatang achumba isor ni it's in now saying Eikhoi gi punsi su isor lakni mamang da or Jesus Christ gi mapal na thajab ama oding mamang Eikhoi punsi Eikhoi gi isor mayam le Eikhoi isor kanano satan taibang pa ama sung Eikhoi sa ai yening mapam hakchanggi ning mapam khudimak sing adu Eikhoi isor orame adu oiba targ su Eikhoi aseng isor du Eikhoi Leiramde. So we were without God in this world taibang pa masina Jangan sung hari basi pola nang sing haning nang musung iba. Eikhoida Khrista Yaoramde. Eikhoida Esor gi oiba missing i puru adugi tongal ba missing ni adugi magi missing ni tongal ba maram magi missing ni pipi wale pa gi wasa khudimak sing adugi sarok phung missing oide wale pa gi wasa bodo Eikhoida damak laiter ba maram na Eikhoida asa mang la ba missing ni aduga asa mang ba maru na Eikhoida Esor yaw ba missing Eikhoida Oirammi. We were without God. Adun chil now sing lo silak pa sila di Esor yaw po siya si karin do oy target kayo Esor yaw po siya Esor yaw po siya maha kanano amasung maha na karitori aduga maha na karitori kri habi do khang magaluna na maha ki habi inba aduga mahak tabu khurumjaba mahak tabu thauganjaba mahak tagi habi inba aduga maha ki matung inba adune that is to live our life with God. To be with God is to know God. And to know God is to love Him and obey Him. Esor yaw bagi punsi hai basi mahak po khang bagi punsi dune aduga nang amasung Esor khangi karaman hai gidino maki hai ba wasing inba maki matung inba mahak po khurumba mahak po thagat pa sila nasing asi ay amung hanan haki na pamda hangjagi nahak Esor khangbra aduga nahak punsi Esor yaw punsi aduga nahaki punsi Esor yawe hai na hai bagi saki nangon da karile tarai bo wakal khandigino light hope bigino punsi sing jang yang bi aduga wakal do bi mamni pada taraum bi lak matam da hai basi khoina mathangi na tabo ibatar su lakado ba nomajing do khoi yeng mina se matam ma da Esor yaw do basing oram ba tar su Khrista gi mapalna Khrista na amuktang gi ona chai lising ni mang to bi kraba balidan adugi mapalna Eikhoida Khrista yarabasing ore Eikhoida Esor yarabasing ore aduna Eikhoida punsi do hongpham to e Eikhoida karamba wakal khale karamba wangangange karamba lamchat chatle karamba rong Esor ga mi single ne ma ki wahai matang na khoi kari wakan khale thaja basing ga punwina basi matang na kari wakan khale adug
ꯃꯤꯄꯨꯡ ꯑꯃꯒꯤꯗꯃꯛꯇ ꯁꯤꯡꯂꯨꯞꯇ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯦ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ it all evidence our knowledge of God, our knowledge of Christ, our life in His covenant, our life in His people. Isorgi mi himinaba magi wasak pada himinaba Khrista khangba Isor khangba haiba punsi ase nang amasung aina ngasigi ni mirasida aduga taibang pansa hingba matamda thajaba sing karmana lona beri thajaba sing da karma wanga ngangle aigi punsi karmana mahaga chatminari ai hakna nungti ni khuyma ki punsida haijaba amasung nonjaba da maki wahai pajaba da amasung maki aning ba Bible ni thosara gi hingjaba da that shows the evidence. My question is, do you have that evidence? Aduga haiba khudimak sing du yauduna aidi church kari bani aidi Christian mung pola bani aidi adu tori bani ai sahi manga Christian oire ai ginupa Christian ni ai ginupi Christian ni aidi tight katli bani aidi adu tori hanan lebo oibata all were nothing but veins. Amang ba nga atin sila nausing aduga naki asa naki pangpam tok pa kali ba nangi asa nangi wakalon amasung nangi thamoy gi potha japam adu nanga tawriba taibang panbek oiba pot sing asida khaktang oiba tagadi haiba khuding mak sing adu leingoi gumni adu soidna kinthaki gani aduga ngasi phawba nahana thajabane amane haina hairaga Isor yaure Khrista yaure Isor gi wasak padu gi phangpham tok padu Khrista gi mapan la phangjare aduga aya Khrista gi oiba missing Isor gi oiba missing pulle haina hairaga naki asa adu haujik phawba ngasi phawba taibang panbagi haujik ngai haki horen gi kari chagani kari setkani kari thogani kari tongani kari ngangani adu adum khallaga leiba adu sargabu yengdaba Isor gi aning badu thidaba Isor gi mati hingdaba punsi oiba targadi Chang yeng biu. Aduga haiba punsi du ningai dan leibo oiba targadi sila nausing. Isor gi bangal leibiu. Prabhu, asigi punsi ai hing ai mateng bangbi. Aduga asom sing Isor gi mang haidok pi pap sing. Kan bi ai bu asidagi. Nahag yaw ai oiba targadi nahag yaw punsi du ai hingjage. Khrista yaw oiba targadi Khrista ai gi punsi dagi missing ohon ai gi thabak sing dagi. Since housing. I see who people more than me. Khrista yaw do. Isor yaw do. Who mark this or Jesus Christ can be pumsung Prabhu and Taza Bisil Nassing yaw oiba targadi. Nahaki people mother asini. Ningsing-ngu oiba. Aduga sangdam ningai laitana khudong thiningai oiraba punsi do asini asina ki punsi ngasi ho na Jesus Christ kan bi pumsung Prabhu and Taza boiba targadi. Adu asali Khrista Mongona lakpe. Mathangi nongmajing hari ba sadu matang na ko hena wari sanamina gani lak ola kado nongmajing da. Adu ngasi pawodi. Han hajining badi. Naha Khrista yaudrabadi. Aduga naha na church sukaba wapausu adum taba aduga Khrista yaudana sikhi oiba targadi naha polum da bane na be. Adu sorry nung subu na ko suri Khrista lakpe. Nangona thaja bigano. Na ki toba ngamada thaja bigano. Taibang pamba yeng bigano Khrista de yeng bi. Aduga thaja krabchi nausing. Karigumba nahak na Khrista yaure Isor yaure hain hai oiba targadi maki wasak bada nahak yoria khudimas nu oiba targadi. Khrista even copy of Pangla and I have nahak oiba targadi. Nagi punsikar man hingli chang yeng bi nungti numi kudingi punsi. Adug hai bada aswan basing papsing Isor da haidok biu. Adug hai bada ningai dana karsu ningai dana pamlaga lai bada nangi punsi oiba targadi. Thaja basing chang na punda oiba targasu yamna karsu tawda mong da adum leiba adu harak oiba targasu aman traga am excuse aman traga amada adum uthokna bagi damak to honaba and then pap thalong na hai oiba targasu excuse aman traga amadum unna honaba raga leiba adu adum unga leiba punsi oiba targadi. Maybe you're not a Christian, so you have to repent. Adu pun hola na kan bi pu thaja badar kar adu bhawi sona pang bisil prarthana tawse. Ipa chong ngasi ni mesi bungo Eikhoi gi oiba ningsing-ngu oiba Khrista yaudringi mamang aduda ipa Eikhoi gi changningai laitana khudong thirabagi punsi da thang upi basi kidam ga thagich. Prabhu Isor asigi achumba sing asini ipa Eikhoi bu hena noluk hanbi. Asigi noluk pasina maram morag Eikhoi naha kinacha sing lone matam dam sung thajba mon ko gi punsi hingjaba matam de ipa Isor noluk bolone ba punsi hingjaba Eikhoi matim pangbi. Ipa Nafam dagi ni jadi bunga hana tabi. Aku marakta nahaku kan bi mapung sung Prabhu na khangdriba sung thajriba marup sing Leiramde Prabhu makhoibu kan bi ba. Prabhu asa laitaba hingna siraba adugum lagi
ꯑꯗꯨꯒꯨꯝꯂꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯎꯠꯄꯤꯔꯦ ꯄ꯭ꯔꯚꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯌꯥꯡꯅ ꯂꯧꯍꯟꯕꯤꯒꯦꯔꯥ ꯑꯗꯨꯕꯨ ꯂꯨꯝꯍꯟꯕꯤꯌꯨ ꯑꯥꯔꯟꯈꯣꯡꯒꯤ ꯊꯕꯛ ꯁꯨꯕꯤꯌꯨ ꯑꯗꯨꯒ ꯊꯥꯖꯕ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅꯁꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯔꯛꯂꯕ ꯀꯣꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯕ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯒ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯣꯜꯂꯨꯛꯄꯒ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕ ꯄꯨꯟꯁꯤꯗꯨꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯃꯊꯪꯒꯤ ꯑꯣꯜꯂꯛꯀꯗꯧꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯩꯈꯣꯏꯅ ꯄꯗ 16 ꯌꯦꯡꯃꯤꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯒꯤ ꯑꯗꯨꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯊꯣꯛꯆꯕ ꯑꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎꯕ ꯆꯤꯡꯕꯤꯌꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ